Baik tahu sudah. Kengang sini aja kengang. Baik anda boleh. Baik anda boleh gitu. Jangan boleh jangan. Ina organized orga process hai tare protest or chachari singarang Bharat ki itihas ta amta thokhi diba hai tare Bharat ki parliament da asok pan nangba allegation aduga counter allegation taunaba maruina koigi Lok Sabha ki leader of the opposition Weriva Shri Rahul Gandhi ji da Woidaba Prasar Tausan ba aduga koigi AICC ki president honorable president Manik Arjun Kharge da allegation mayam tausan ba mayam punamakse masi amukta Bharat ki itihas ta thokidriba democratic institution da sigumba tauba sarkar pairiba party na protest da harna tauji am ikai ngai neba opposition na tawudi dum chatnai ko sarkar pairiba ruling da leriba NDA gi minister MLA sing na protest tawri sibu kana da tawri no khangdi adu sigumba yamna undemocratic oiba aduga unconstitutional oiba mawong da ruling na opposition tawudi prithvi mafam khudimukta dum chatnayeba ado ruling da yawrba mantri MP singna protest tawraga aranba prasar tawdna even police da FIR tawba khopase ado sumaina tawbase madugi against the haiba tare prime minister na mari leinaba official kano mantri haiba tare law and order handle Tauriba Shri Amit Shah, Honorable Home Minister, should be sacked immediately. Haina, apoi party na protest, harna condemn Tauba Haibtare Narangi, leader parliament ko pipsi. Madugi protest ni apoi na Taujari visi yang ikai ni ngai ni. Hibida democracy satpa lepak sinung da pai sauba. Democracy satpa pai digi successful hoiba country haibitare Bharat ase kadong da su thoki riba sigu ma thokte si ona taina bada tauraga Bharat ki democracy si ikai ba piba Bharat ki संविधान ikai ba piba adu Dr. B.R. Ambedkar Bharat ki संविधान se drafting committee ki chairman hoidna maru hoiba thodang lawbiramba mahak kusu Mingshat Thihanana but opposition the counter allegation tawra NDA government Maruina Prime Minister Home Minister mathakta action lawgadabni Honorable Prime Minister na Home Minister Amit Shah should be sacked immediately madugi protest dharna ni part of arangi incident dugi sok amo protest tawra